Hakchang ki Phivam Meemanadraba Shingda Mannaba Mityeng Yengbagi Tangai Phadaba Lei HAINA All Manipur Disabled and Handicapped Persons Development Agency AMDHPDA ki Trustee ROMEN PHONGDORAKLI Thongnauzam Chauba Memorial Charitable Trust amasung Manipur Disabled and Handicapped Persons Development Agency anina sinduna Singzamai Chingamakha Khetri Lekai da Leiba AMDHPDA ki Office ta pangthokpa International Day of Persons with Disabilities ki thoramda wafam asi phongdokladuna mahakna hai Hakchang ki Phivam Meemanadraba Shingda asi Mannaba Mityeng Yengbaga loinana Laingak nasu khudong chaba kaya piduna makhoi gi hingbagi lambi amamam sembibagi Tangai Phadaba Lei HAINA mahakna phongdokhi thoram aduda social worker akoizam Robindro NG Babu amadi CH Devarasu saruk yakhi Disabled haibase ngasagi Meemanadrabani moise suba nomba amjadrabani adu orgasu tomegi side tagi tawanningba se akoina yam thina tawanningba lei adubu yaragadi tomegi side tagi disabled hairagasu suba nomba ngamdragasu magi thagi gi oina hobengi side tagi magi hingbang amnaba lambi ama oina siminabagi hamaka thama da moise hobengi side tagi moigi engine bani khangde adu natragana homengi job amam habiba ani khangde magi disabled oiriba magi category ki atung inna asigi je homen na munna khanda biraga moibu hingba yan abagi amaka lambi ama kitangde athubam adamda kelani